Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau. Aina yadaba maongda Myanmar dagi naronda sangsinduna leiramba Myanmar masa kuntra taruk ngasi masagi maramda Myanmar da halhankhre. Surasanpur Police Station gi manung chanba case Salbung Village da leiba SBI branch ngasi sakhangdaba khulai paiba singna lut tawkhre. Manipur da ngasi nongaramdai da sitkhiba akanba nonglei nungsitna jila kayada amangata thokhankhre. National Senior Women's Football Championship 2023 की फाइनल राउंड मैच ता मणिपुर न झारखंड बु पंजल तरेत सिनोदा थोइख्रे अमसुंग प्रधानमंत्री नरेंद्र मोदी न हाइरी भारत न निंखा तंब सही चामा मपुंग फारकपा मतमदा लेबाक सी मालेम की सौखलबा लेबाक अमगी थाक यौबा ngamlagani Aina yadaba maongda Myanmar dagi Manipur da naronda sangsinduna leiramba Myanmar masa kuntra taruk ngasi masagi maramda Myanmar da halhankhre. Aina yadaba maongda lamdam asida sangsinduna leiramba mitopsing sarkarna khangdoktuna makhoigi maramdamda amuk halhanaba paikhatpa thaurangi ahanba tangkaki oina hairiba Myanmar masa kuntra taruk adu ngasi more phawba puduna Myanmar gi authority da sinakhibani. Hiramasigi matangda Mukhya Mantri Nongthomam Birena social media da thagalakpa warol amada hai Mitop Singh Maribakta amuk halhankhibagi thabak adu asan mirai naiba mata yaudana sathakhibani. Myanmar dagi Subharat masa ama leba adugi authority na khusinakhi. Kendra sarkar na makhatana aina yadaba Mitop Singh khangdokpagi thabak amasung makhoigi biometric lobagi thabak su leptana sathakhigani. Sri Birena aikhoi isagi iramdam asibu setna ngaktuna kanduna thamsi haina su raija sigi miyamda appeal tawrakli. Surasanpur Police Station gi manung chanba case Salbung Village da leiba State Bank of India SBI gi branch ngasi sakhangdaba khulai paiba singna lut tawkhre. Police ki pau paladuna aikhoi gi paumin hai thodok adu ngasi nungthil pung anirom tarakpa dwai da thokhibani masakhangdaba marks uppa khulai paiba marina bank manung da sangsilaktuna bank ki karmasari sing nongmai puthoktuna ki akhang pokhalaba matung bank asidagi lupa lakh 15 rom gi senpham namduna pukhi. Sakhangdaba sing aduna bank manung da nongmai round ama sukapki Hairiba miyoi sing adu Churachandpur gi Kangbai romda senki haina paw aduna makhatari. Panbaya bade mamang sahi gi May 3 dagi thorakhiba Kanglup ki irang adugi matung ngasi phawbada sakhangdaba singna bank lut tawbagi thodok mari sure masida Churachandpur da ani Kangpokpi amadi Ukhulda amamam yauri. Tha sigi 18 dagi thiba khangdana leirakhiba Thangmaiban Khomram Selungba lekai dagi Khangenbam apamba sengi Imung manung na ngasi Rajapal Anusia Wikega unaduna mangkhiba miyoi asi phangnaba honabada mateng pangbinaba haijakhre. Brigadier L Ibo Tombi amadi imung manunggi miyoi sing yawba kangbu amana ngasi Rajapal da unaba aduda Khangenbam apamba tha sigi 18 da Sekmai romdagi Motbung romda sangsinkhre haibasi CCTV footage da uba phangle. Mahak ngasi phawba thiba khangdana leiri mahakpu phangnaba honabada Rajapalna angamba mateng pangbinaba haijabaga loinana imung manunggi miyoi singda selgi tengbang pibinaba su taksinki. Rajapalna mangkhiba miyoi asigi langla langjil athuba matamda puthongnaba thabak laukhalagani amadi Rajbhavan gi maikaidagi pangba yaba mateng pangani haibagi thajaba phongdokhi. Paugi marak thatna tenba break ama. NABH Phanglaba AOI Babina Speciality Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba Vizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Speciality Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba pause Akasbani Imphal lagini Manipur da ngasi nongalamdai da sitkhiba kanba nongle nuksitna Tamenglong jila da amangata kya thokre Tamenglong dagi none phawbugi lambi ising thumjinkhibada dagi lambi phawnadre hairi aikhoi gi Tamenglong pawmi ringbam kamaina hai jila asida kanba nuksit ka loinana nongleptana subadagi mafam kya da ising thumjinkhre masiga loinana nongle nuksitna maram oiduna uwa amadi electric posting tukhibadagi jila asigi mafam kya da mai phangkhidre Amarom da ngasi ayuk pung mari khara helakpada sitkhiba kanba nongle nuksitna maram oiduna Thawbal jilagi Kairembi khokta leiba furniture housing amadi Waithau Lipokpida leiba yum ani nungsina humdokhi
Kairembi Khoktagi Wangjing Phawgi lambi da uwa tekpa amadi electric post tukibana lambi chathok chasinda ngahak apanba pikhi. None Zilla da su len yauna akanba nongchubadagi miyamgi mahusagi punsida sauna kaiba thokle. Aikhoigi None Paumin hai nongle nuksina maram oiduna 33/11 kV Urembam None power line amangta thokpadagi Zilla sida hokiba numit humnirom mai phangdabadagi khudongcha daba kaya mayoknare. Akanba nongtabana maram oiduna National Highway 37 Imphal Jiribam lambigi mafam kaya da landslide amasung mudslide thokle. Ngasi awangkhul manak amasung awangkhuldagi irang phawgi mafamsingda singning khaibadagi gari sathok chasinda panba thokhi. Adumoinamak ngasi nungthil mafam aduda lambi sembagi thabak tawriba ABCI company na excavator sing sizinaduna lambi sengdokpagi thabak chathakre. Nonglai nusit len yauna sukhiba nongna maram oiduna None Zilla da mahusagi punsida chauna khudongcha daba mayuknari. Akanba nonglai nusitna 33/11 kV Urembam None line yakhidabadagi huzik None Zilla da electric phanglakdaba numit humni sujilakle. Electric laktaba maramna bank school yauna sarkagi officing amasung telecom service ta chauna apanba piri. Bafam kayada mahi marong amang atha thohanki. Roofing sheet kaya su humdokre. National Highway 37 Imphal Jiribam lambigi awangkhul manakta landslide chauna thokpadagi gari chathok chasinda apan piri. Awangkhul amasung irangi maraktasu landslide thokki. Loinana mafam atopa kayadasu landslide thopagi paw lakli. Nong asina asum leptana sukiba taredi mafam kayada landslide maslide hengat khini haina chingnari. Akaspani Imphagi pawgidamak None digi agui kamai. Manipur Rural Bank ki Kaksingda nauna hangba branch amang asi sangakre. Sangabagi thoramduda Manipur Rural Bank Kaksing branch ki manager Fairenbam Amarkantana hai. Manipur Rural Bank asi Central Government ki share sada yangkai sponsor bank oiriba Punjab National Bank ki share sada kunthra manga duga State Government ki share na sada tara manga oina leibani. Bank asi RBI ki makhada schedule bank ama oirabani. Kanagumana bank asi private bank amani amadi bank asi da paisa thamluraga mangkhiba yai habagi wafam adu aranbani haina sumhangna phongdokhi. Tharomaduda Manipur Rural Bank ki chairman Ave Kumar Wabugai Kendra MLA amasung Manipur Pollution Control Board ki chairman su oriba Usam Deven su saruk yakhi. Kabi Asangbam Minaketan gi samatara nipan suba mapokumon thorom amasung Asangbam Minaketan Columnist Award yenthokpagi thorom ngasi Naharol Sahitya Premi Samiti Imphal na sinduna Imphal gi Major Kulda leba Manipur Press Club ta pangthokre. Tharomaduda Kabi Asangbam Minaketan gi Yanggoi Pareng amadi Gitanjali haina mingthonba lairik ani phongkhi. Makhata na sahi sigi oina Asangbam Minaketan Columnist Award disingani kunmari Dr. Thokchom Narendra da khusinakhi. Tharomaduda Chorus Repertory Theatre gi Chairman Ratan Thiam Naharol Sahitya Premi Samiti Imphal gi President Naoroibam Indramani su saruk yakhi. Kanglei Economic Development Organization ke dogi taratare subampo kumon amadi sinmi singi numit me de thoram lamlong kaithel da leba sangit kala sangam hol da ngarang pangthokre. Mapo kumon numit asiga mari lenana lamlong kaithel gi ima singda ke dona chawkri amsung table mateng pangkhi. National Senior Women's Football Championship lisingani kunmari gi final round match ta Manipur na Jharkhand bu panjal tare sinoda thoikre. Ngasi numidang wainam pung mari rom taba matamda Kolkata da leba All India Football Federation AIFF Center for Excellence Ground da sanakiba match aduda Manipur team na Jharkhand bu lakchana sanakhi. Match aduda Manipur team gi nongmai kapam Sibani Devi amadi Dangmai Grace na panjal ani Asem Rosina Namairakpam Erina Devi amadi Haikruzam Daya Devi na panjal amamam chanduna punna panjal tare chanbangamkhi. Manipur team gi manager Arjun Award phangkhrabi oinam bembem na oikhi aduga team coach na N Ibetumbi na oikhi. Akasbani Imphal gi pauta biri. Pradhan Mantri Narendra Modi na hairi Bharat na ningkha tamba sahi chama mapung pharakpa matamda lebak asi malem gi saukhalaba lebak amagi thak yoba ngamlagani. Gujarat ki Ananda da ngasi pangthokpa Mikhal gi rally da mahang na hai Bharat asi malem gi tongan balam kya da sobu thaudang loba ngamba lebak ama oiba ngamle. Lebasina malem gi tongan ba lebak singi marakta lainari ba saye na ba kya da yasina ba purakna ba hona ba da sobu thaudang loba ngamba dagi malem da ngasi sakhangnari. Sri Modi na hai Kendra da BJP sarkar na panbadagi leba asigi miyoy koti kuntrarom lairabagi pankhaidagi kokhanba ngamkhi. Masigi mathakta Bharat ki ka hena manung hanjinba mafam yauna khungang kaya da toilet saduna miyamda khusinakhi. Mangna hai Kendra sarkar na leba asigi khungang gi sada humbudra manga afaba thaknaba ising phanghankre.
Sri Modina Congress dolbu mikhal amadi sasan paiba khaki yenglaga lairabagi hakmat pa amasung sotharba kanglup ki miyoi singda san mirai naiba thabak kaya sathai haibagi maral sikhi. BJP gi lusingba Gujarat ki Surendranagar da pangthokiba mikhal gi rally da su saruk yakhi. Rally adu da mahangna BJP gi mirepta vote pibinaba miyam da appeal tawki. Nakal amaromda Congress ki lusingba amasung Rajasthan gi hanagi Mukhya Mantri Ashok Gehlot na Ahmedabad ta pawgi mifam amada wa ngangki amasung Congress na miyam gi ihul khangna amadi jati kanglup khudingmak ki yenglaga thabak paikhatkani haiba wafam singsu phongdokhi. Leiba asigi khwaidigi wangba Civilian Award Padma Award lisingani kunmanga pinabagi damak online nomination ngasidagi hore. Award sing adudi Padma Vibhushan, Padma Bhushan amasung Padma Shri ni. Mana phangadaba sing mathang sahi gi Ganatantra Divas numita lauthokani. Online nomination pisin bagi aroiba matam sahi asigi September 15 ni. Nomination sing Rashtriya Puruskar Portal https://awards.gov.in da thajin bayagani. Leiba sida leiba tongan ba kanglup ki miyoi khudingna mikhal da saruk yahanabagi pandam da Election Commission of India ECI na lepa leitana paikhalakpa thabak thoram singi manung channa particularly vulnerable tribal groups PVTG singbu mikhal da saruk yahanaba angamba thakta ECI na honari. PVTG hariba kanglup asi schedule tribe tagi hena khudongthina leiba kanglup amani. Akasbani paumin hai hauki basahi ani asida hariba kanglup ki miyoi sing mikhal gi thabak thoram kya da mai pakna saruk yahanba leikhre. Commission na kana hona duna Karnataka amasung Orissa da sada sama ki sang da vote da bayaraba miyoi sing voter list ta ming chanchin bangam khre. Bihar da suba amasung mari suba tangkhak ki Lok Sabha mikhal gi vote khombagi thabak kham thengna kalle ND gi makok thongba luchingba sing amasung masiga satminaba dol sing na miyam gi meeting amasung rally kya da makhoi gi candidate sing gi vote khomnari. Bihar gi Simanchal gi Araria da pangthokpa miyam gi meeting amada BJP President JP Nadda na hai COVID-19 gi saitheng phangnaringai matamda laina asibu thengnaba ngamnaba Pradhan Mantri Narendra Modi na miyamda thawna kya pibikhi. Sri Modi gi luching makhada paikhalakpa thabak kaya lockdown vaccination asina miyoi koti samani phui henbagi punsi kanba ngamkhi. Makhata na Saran amasung Supaul Lok Sabha constituency sing da BJP gi luching ba amasung Aksel Mantri Rajnath Singh na luching duna miyam gi meeting kya su pangthokhi. West Bengal gi Sandesh Khali da sathakiba aina yadaba moongda nam haduna lamunba amasung nupi da sathaba miyot minai gi case amagi mari leinana CBI na Kolkata High Court ta preliminary status report amang asi pisinkhre. Report adu Kolkata High Court ki Chief Justice TS Sivakanan amasung Justice Hiranmay Bhattacharya gi division da pisinkhibani. Report asi pisinba matamda CBI Council gi maikaidigi Kendra Sarkar na Sandesh Khali gi mafam asigi mari lainaba lamgi se sangsing Central Agency gi official sing da phangnaba honabada mateng panglapa leite haina wakatki. Makhata na CBI Council hai Sandesh Khali da aina yadaba moongda lamun bagi wakat chamapan rom dedicated portal amagi khuthang da phangi. Division bench ki maikaidigi Kendra Sarkar na CBI na sathariba thijinba sida mateng pangnaba khanghankhre hairi. Indian Meteorological Department na hairi West Bengal, Jharkhand, Orissa amasung Bihar da ngasi phawbagi oina ka hena sabagi chang mayok nagani. IMD na hai sabagi chang asiba kha thangba peninsular India gi sarukta su hayeng phawba mayok nagani. Makhata na Maharashtra, Rayalaseema, Gujarat, Tamil Nadu, Andhra Pradesh da su lakadoriba numit mangani asida sabagi chang hengelakpa yana leiri. Mafam sing asida Celsius degree 93 dagi 98 phawba sagani. Aroibada maroiba paw amu hanna aina yadaba moongda Myanmar dagi naronda sangsinduna leiramba Myanmar macha 63 ngasi masagi maramda Myanmar da halhankhre. Churasanpur Police Station gi manung chanba case Salbung Village da leiba SBI branch ngasi sakhangdaba khulai paiba singna lut tawkhre. Manipur da ngasi nongalamdai da sitkhiba kanba nonglei nungsitna jila kaya da amangta thokhankhre. National Senior Women's Football Championship 2023 gi final round match da Manipur na Jharkhand bu panjal tare sino da thoikhre. Amasung Pradhan Mantri Narendra Modi na hairi Bharat na ningkha tamba sahi chama mapung pharakpa matamda leibak asi malemgi chaukhatlaba leibak amagi thak yobang amlagani. Pauloi jare.